Manipur languages features channel asibu yengbiriba khudingmak comprehensorna ikai khumnaba uchane channel isida Meeteilol Waaheithangnau habidi Meeteilol Waahei mathang manau sigi matangda sandukjagani ngasi nenegadaba channel asi mamangda matam khardi lepure adubu leptuna adumak sandukjarakhigani adudai mathang hajarake Meeteilol Waaheithangnau hanna sanduksigaba adugi makha tarpani page 72.1 Meeteilol Waaheithangnau ko ata kana hoba word 294 subada haibadi wahai chani maudramari subada kakatuya mintak noun uchek jat ama koka lu a kind of bird. Word 295 subada haibadi wahai saniga mogdrama subada kas mintak noun lengak loichangi jatna kanglon amana piba miyoi kanglup amagi khunai thak Hindu Singi. Social status of any Hindu hereditary classes is formally excluded from social dealings with others. 295 subada haibadi wahai chaniga mogdrama subada kaswam mita now mitegi yumnak sagai amagi mamingni the name of a yumnak sagai of mitei kaswamgi yumnak sagai gi maming asi kasom ahangi maming pamjaduna lauduna sijinnaduna phonki the name of kaswam is used by taking the name of kasom ahan all men ahan habi wan thokti all men haiba sidida ijariba egi mathakta phaina afar hyphen ama singibase masi long ton oibanani sida ijariba asi aduga yumnak sagai haibagi marakta sida hyphen ama singi haibadi wahai ani punsinnaduna sijinaba matamda si hyphen asi sijinai aduga sidaida inapta lum tapibase masi falling tone oibani masigi matangdadi kona nainajarakani sidaida sijinnaduna hai matamda inapta lum tapije falling tone oibagini aduga samgi mathakta sidaida mathakta dot ama tapibase masi lumdinate masigi matangda tonganba Meeteilol Waaheithangnau ibasidaida natabida tonganba Meeteilol lonchar pathap grammar ki matangda nainajarake ngasigi oinadi channel asi sandukjaba loijare channel asibu yengbiriba khudimang comprehension nei kai khumna uchari channel asi matam kharadi santu ude thabak atopa kharal thabak leba maramna adu bhaviti leptana sandukjaragani hanbe yengbo orgadi channel ase like subscribe amasung share tawbiru mathagi upload taw matamda ai khoi puna amu unaminasi